Manipur Top Trending News na tungan-tungan ba wala ba source hindi ko charga mata-matang di oiba maru oiba ipaw sing patukan khangam jai ahan pawda Meetei singi nongo panba cherau ba chahi hubu numit asigi hek thangna ba mikupta irang amuk lakpa yabagi oithokpa yamna chauna leire hairi ahan pawda Chief Minister CM Ga Ngasi Guwahati da Kuki Council gi miyochinga ingtappa porakna ba wari sargadawri mifum asigi mangwinana lobobanda governor na preside tawduna pangtokpa high security meeting gi kuthangda Home Minister Amit Shah gasu virtual mota wari sanakhe May 2023 dagi Kuki gi miyam CSO sing amasung makhoi miyut sing na Manipur dagi legislature gi power yauna union territory separate administration pigadabani haiduna demand tawruduna Meetei da atamna onsinduna chatharakli ba tamthirba lal asi haujik khara phatharakuna mahousagi pibamda hanjinba horoklabasu lal asi arugba warosin poroktabana khorau thangliba pibam kya lakchinnabagi padamda hayeng Guwahati da Chief Minister CM Ga Ngasi Manipur ki makok thomba official kharana Kuki Council KZC gi President na lusingba council asigi miyut singapun na paminaduna mipam ama pangtoknaba thawang tawkhe hairi thawang asigi matangda pawse sina phangba pawn haibada hayegi mipam asigi damak Chief Minister gi Secretariat ki KZC Chairman Helian Thanglepta Chief Minister gi Secretary na ai bacherol ama mangjong na pikre hairi Terol aduda Manipur da ingtappa amasung mahusagi phimda hanjin hanbaga loinana wafum sing khana nabagi damak Chief Minister Council asigi President amasung masigi member singa mifum pangthokpagi wafum phongdokhe hairi loinana mifum asida KJC gi President amasung member singa soidana saruk yagani haibagi wafum phongdoraklagasu hena thagatkani haibagi wafumsu phongdokhi hairi amaromdana Pukhaogi uyokchingda sing chanba chatluba kunja sing tamna Kuki Milton singa nongmai kapsalakhe Ngasi ayu pung 8:19 lom tarakpada Imphal East District ki Sagolmang PS tagi awanglomda kilometer 9 lom lapna leiba Pukhaogi khunja singi uyok singda khul asigi khunja singna mahok sagumna sing yanba chatlubada irap lapna da bamphumda bunker saduna leramba Kuki Milton singna khunja sing tamna nongmai maru taret lom kapsulakhe hari hagu tholiba Sagolmangi uyok sing asi Pukhao Tungkhong amasung Nutkot Peak Hill Range da sangdoktuna leibani Kuki Milton sing nongmai kaptharpadagi khunja sing me painaduna sing yanba ngamdana chenthorkibani hari Kuki Milton sing nongmai kaptharakliba mafum aduga irap lapnadana Central Force amagi post leibani adubu makoigi maikai dagi di nongmai round ama forward kabakide hainasu khunja sing na pendaba phongdorakli uyok sing asi chahi amagi oina khunja sing yanduna lakpani hari nakal amaromdana Kuki Milton sing na sena kaithel hai khogi tangkhul sing tamna nongmai amadi bom kamsilakpadagi khut thoknakre hojik fawda Manipur lenga ki maikidagi state amasung Central Force sing masing yamna deploy tawda natana Ukul District Magistrate na fawba curfew gi athingba thamlakliba litan yauna akoibada leba mafum sing fibam chap chana laksinba ngamdabadagi makhata na Kuki Milton sing ga tangkhul volunteer sing gi marakta khut thoknaba lepri mamang thagi taragi ayupung 9:50 rom tarakpadagi hauraduna Kuki Milton sing na litan amati sarai khong tangkhul khulgi area da nongmai kapsinba amasung yum kai kaya mai thaduna khunja sing asok apon nang hankhram matungda ngarang nungthil pung 4 rom tarakpada lital PS na koliba sina kaithel haina khangnaba kul asigi maning thangba saruk ka nakna leiba chinglomdagi nongmai maru kya kapsilakre hairi haudo asi sina kaithel gi khunja sina pamda thabak suba chatluraga halakpada thokibani hairi Kuki Milton sing ni chingnaba nongmai kapsilakpagi khul asigi tangkul village volunteer sinasu anduna nakal anigi marakta kuthoknaki makhata na ngarang numidang pung teraga makhairom tarakpadasu amuk hana Kuki Milton singna nongmai kapsilakpadagi village volunteer sinasu handuna makhata na kuthoknaki hari adubu nakal anigi marakta asok apan yawagi pawdi phangkide Moreda yongchak lowa chatlubi Meitei nupi ama tekta kaidana thadorakle May 2023 dagi Haurkiba Kangluk Maselgi tamthirba lal asigi warosin purok tabadagi National Highway sing yauna purup anina kundariba mahum singda changthok changsin yadabada natana red zone amasung buffer zone sing haiduna khaidoklaga security force na akanba ngaksen tharang lakhatlingai charakta Moreda yongchak loba changlubani haiba Meitei nupi ama tekta kaidana thadorakle hairi thaudu asigi pauna hai nupi adugi maming loitongbam inawi chahi 59 kawi nambol poising awang ward number 3 dagi L Devendrajit ki loinabini hairi Magangarang Moreda yongchak logo chalubata Moreda base toba Kuki singnan namba Hill Tribal Council STC gi thongmi singna More parking da thengnabadagi mahakpu tekta kaidana More police da kusina kibani hairi tungda More police na mahakpu masagi memda
yaholaknabagidamak Moreda laiba Assam Rifles ki key location point ta amuk hana khusinakre hairi Video asibu paudumada soiki lankiba yawabasu ngakpigani amadi channel asibu subscribe tawbigidamukta thagappa phongdoksari tung koina miyamgi siba tawba ngamba oijage